Miss PAODAM Ming Tabiri Basambu Yimnam Anuradha Devina Ikununa Kurumzari. Housing Maroi PAODA Journalisting Masapana Tingjang Kaisang Dana Lena Bapandamda Taramari Raksuba Journalist Sport Mate Haudokre. MP Lesson Basana Zawana Jawaharlal Nehru Nakabo Beli Pitulamade Haba Wapam Parliament Thamkibido Aramba Wapam Nihana Ke Mega Chandra Pundokre. Loinana Jai Humudra Mari Suraba businessman Amadanam Taktuna Lupa Lagtara Nipadas May Manga Dimantara Minipi Ama Police na Pakre. How's it Paus and Episode? Journalisting Masapana Tinjang Kaisang Dana Lena Bapandamda All Manipur Working Journalist Union is in Dunamit Marini Chimna Pangtokadaba Taramari Raksuba Journalist Sport Mate Haying Kongbalda Laiba Lining to Sanamahi Laisangda Agi Maira Lotuna Nasideke Hodokre Lining to Sanamahi Laisangdake Maira Lobage Zambataram Sink Pangtolaba Matunga Maira Lotuna Mapampa Adudage Journalist Kiana Manipur Press Club Tamna Purake Mapamatuda Amzuge President Maira Suraba Matunga Amzuge Oiba Pirancho Sankake Maira Loba Aduka Marilena Bisoy Kaksang Tapamna Makatana Pondropada Sports Mate Asida Trek event Mari Luinana Football Mate Cricket Yauri Atangba Kunai Ama Sembada Journalisting Atawatodanga Labana Journalisting Si Masapana Tingsang Kaisang Dana Lena Bapamdanda Journalisting Sports Mate Pangtopani Masida Journalisting Na Puna Sarukia Minasi Haiba Wapamso Abel Doraki. Amazing Masamo Kana, Salabis, Lena, Lebaki, Matimiangi, Tapapanabaki, Wakalonda, the Padusabani, example, Santana, Nana, the Bible, Jaya Kudingi Editors Guild Manipuri EGM na Yausangi Sutileba Matamda Manipurgi Mapand Mirebakta to Setuna Lapagomba Handak Jahi Asige Wenasu Lausta Editor Guilds Manipuri EGM Ge President Kogendra Komdramna Lutingduna Mioitara Trena Sarugiatunanga Se Impaltado Cray Kongsada Sida Tongatongamba Media House Editor Amade X Editor Sengsu Sarugia K Kongsada Sage Matangda MS TV Ki Editor Nauremba Utangkomana Haikibada Laos Lebaka Asidaleriba Pibamba Amadi Yangba Yabasing Yangsinaba Kongsane Haike Laiba Jam Mong Masi Yashin Goina Manipur Tourism MC Sapat Nabagi Matang Sida Krike Nishiwa Kuya Bagi Haibagi Anexo that's Manipuna Tinta Sava You got this time in my cloud stuff San Nabidama The Cham Pauseki Editor Ramkung Pamaina Haikibada Ngasi EGM na Sinduna International Tour Lausta Chatuna Lebakatugi Economy Amadi Durit Sector Singna Taudiba Adu Yanglaka Matungda Aikoi State Manipuda Halaklaba Matung Karikadita Wayabage Hybridus Kanabaya Hanapundoke EGM Ge Kongsad Ase Marske Tang Taramapanda Halakani Hairi Miramda Lairiba Tourist Spot Kamaina Mitendauge Natraga economy gi maramda kari tawrige habadu yen batsatani aduga halaaga yumda kari akoi state ta halaaga kari tawba yabra habadu akoi apply tawningai hala masigi pandam thamjabani Parliament Jawaharlal Nehru na Prime Minister Odingai Matamda Kabobili Pitolambani Haiba Wapam MP Lesamba Sana Savana Thamkiba Wapam Adu Aramba Wapam ni Haina MPCC ke President ke Mega General Pundoragli Wapam se Moirang da Pangtopa Pauge Mipamba Amada Pundo Kibane Mana Makata Kibada MP Lesamba Sana Savana Pundo Kiba Wapam Adu Manipurgi Inito Ama Oina Pundo Kiba Wapam Nate BJP ke MP Ama Oina Pundo Kiba Wapam ne Amadi Mahana Pongtokiba Wapampa Aduki Matanga Congress ke Maikei Su academic Oiba clarification Pikre Mahana Pongtokiba Wapampa Adubo React Taurubaki the Mata MPCC
Vice President Harisho Goswami da kihalakpa labe attempt tawrakliba ase Congress na condemn tawi amadi masiga mari lainana DCP amadi Imphal East ki SP desu aiba JP tuna khangangkhre Mauna makata kibada Manipur thoklibi iranga ase nathaiduna punanaba Jawaharlal Nehru na kabo beli pitokla mane haiba wafam pudoktuna honabane haina Congress na lawtabangam loi amadi Parliamenta Manipur gi Puthokiba budget adu anti people Piba budget ni loinana PR laglabanina santana control tawrabanina law and order phajana ngaktuna IDP sing mayum da hanjalanduna special package ama sambiduna maymakai phajana sabiduna mangta khiba mayam sing asi compensation te pibi lagadi santi thuna hanjalakane Haibasi IDP singi thasabane adubo makoina khajaruba wakhal aduge onatainabada puthotakliba budget asidi Manipur thoklibi irang asi makhatana irang asi sangthako haibaga chamanai haikhe tawiragadi masi santi hanjalalakpa yabagi mawongsu adum lakani haibasi relief ta leiriba for both the communities Masida loina relief ta leiriba hoigi IDP singsina khanba amane masi karimata reflect tawdam budget sida adunadi hauji chahi ani changsilaba irang se adum continue taw go haiba chamane maramdi Are your kidneys okay? Detect early, protect kidney health. Haiba themda ngasi malengi tonga tongamba mafam singda pangthokliba World Kidney Day ge sarukama oina Department of Nephrology RIMS Imphal na sinduna ngasi RIMS ki OPD block mamangda palantharam pangthokre Taramadhuda Professor Z. Sunin Kumar Sharma, Director, Risnay Institute of Medical Sciences, Professor N. Sajib Singh, Medical Superintendent, Risnay Institute of Medical Sciences, Imphal Amadi, Professor T. H. Meera Devi Dint, Academic, Risnay Institute of Medical Sciences, Imphal na Tharungi Mithunglan Singh Oina Saruga K. Tharunga Marilainana, RIMSki Director, Professor Z. Sunin Kumar Sharma na Hai, Aikuna Kidney Asi, Pana Leribra Natraga Pibam Soxilabra Haiba Asi Matam Sana Kangduk Nanabage Loksenk Miamda Kanganaba Wakalonda Nasigi Asikum Labatoromas Pantopani Masigi awareness Asi Miamda Ningtina Leva Matautai Kidniki Anaba Singi Oina Lakliba Tha Ama Ani Asida Institute Asida Akanaba Nephrology Water Matam Lagane House dialysis ke Machin Taratare Ladiba Asigi Matakta dialysis Machin Kunda Amaka Hapsilagane Masi Hapsilagade Puna dialysis Machin Nipurum Lairagane Kidney ke Anaba Asi Ayambana Aroiba Stays da Kanganba Ama Oibana Aikuina Isa isage kidney gi phibamba khangdongnaba mathautaba teseng matam sana tawtutuna kidney phana thamnanaba honasi haina mahana makhata ke Asli dialysis technician government of India da koina logja gi hai mada outsource gi hai option lai gi hai mudi gi mai amma ka thamdaram ge outsource hai si tawdaram ni regular log gi yaro hai ki kali amma mange hai ko gi hadat ta koi dialysis technician kunni koi low naba mayam ni 22 working ne thamjage Ministry of Health and Family Welfare Government of India ki miang Makada Child Health Division SHS National Health Mission amade Directorate of Health Service ka khusamna duna National Deworming Day hanba oina haudopagi thoram ngase uripok lamboi khongna khongda leiba Netaje Superchanda Bose Awashia Vidyalaya ge ground panthokre Thoramaduda Health Service ki Director Chambo Golmai Family Welfare Service ke Director and Hemant Kumar Social Welfare ke Director Ngangom Utamp NISM State Mission Director M Dinesh Education Additional Director KS Bishosona athoiba Mithunglen to oina saruya ke Thoramaduga Mari Lainana Health Service ke Director Chambo Golmai na haikibada medical term the Halmintesis Hariba Lena Asi Miamna Imalonda Tingilena Haina Kangaribal Lena Asi Angang Tatan Atana Ansing the Su Ita Tazana Nanari Lena Asi Makalkea Ledibasu Kamano Ina Ringworm Round Wampo Oina Miamna Nabaki Changwang Naba Tingari Hariba Lena Asi
albendazole haidaba hidak asna laina asidege ngakthongna bangamale. Ministry of Health and Family Welfare Government of India na lisangne taramanga February ge tang taradage hauduna National Deworming Day chahi amagi manungda anira pangthuktuna India ge mapang khudimakta kachangkoya yauna hidaka sebulemna pijatuna anaba asidege ngakthongna bahonaduna lakle. Masigi sarukamba oina Manipur ki district tarataruk ta National Deworming Day ase awareness program ba ma oina pangthuklibani chahi amadagi taramapan faw ki manungda leiba ngang maseng laktaramapan lishinka ama chatru marputra tarupu hidak ase pijaduna laina asidege ngakthongna ba haina chaliba sahi sigi oina pandam thamle Manipur ki valley da hidaka ase marang kaina phanglabasu jingi mafam kya dadi hidaka ase marang kaina phangdabana maram po eraka awapa kya mayunariba ase kongnaba mari lainaba department singnasu jingi mafam singdana hena hidaka ase phanganaba amadi laina asidage ngakthona ba honari mepung kudimana hariba awareness program pa ase pangtoktana mafang kudingda pangtoktana anaba asidage ngaktoktana Isha Pana Lainaba Honaminasi Haina Miangi Punishin Chinki. Programasagi Sarukama Oina School Asimake Mahiroi Chahi Amadege Taramapanta Fawaki Manung Taleba Mahiroi Shingda Lena Asidike Ngaktunga Bahina Albertination to Hideaway Hidaga Sapijaki. How to live a clean life? If you live a clean life in a clean environment, you won't be suffering from this kind of say helminthiasis disease or a worm infestation to bagi laina se akoi pangai le rang sai so high grade. How to prevent? You have to wash your hands. Could say pasan chamba deka we made susu tambi kramni COVID-19. Lebakasigi mapam sanbathungna pangthongna bagum Tawan district oinasu district hal society Tawan lesenduna National Deworming Day 2025 hamaround ge tharam pangthoktuna ngasidagi tahi amadagi taramapan phawge angang singbu tenge hidak pijaba hawkhre loinana district asida leriba mepong khudimangna punna honaminetuna campaign asibu mai pangnaba honaminese haina tharongge athoiba mitunglen oikiba DC Thawal S Subasna miamda appeal tawkhre. District Health Society Thawal Nesenduna Thawal Achoba Pakhang Kong Lairakta Leiba Kanga Senpe Upper Primary Iskunda Pangtopa Tharampadhuda District Health Society Thawal gi Chairman Chu Oidipa Deputy Commissioner Thawal S Subas IAS na athoiba meeting CMO Thawal Dr. Wine Nokolda Tharamapu aduga JDO John Tree Thawal Arambam Anil Kumar MES District Hospital Thawal ge Medical Superintendent Dr. W Rohini Kumar ICDS Cell Thawal ge District Program Officer and Parango Amade Thawal Municipal Council 1 number 9 ge Councillor W Ibo Chaubana Akhanaba Mitunglen Sengoina Sarugya ke Tharamaduge athoiba mitunglen ge warond pibada DC Thawal S Subasna hai angang singbu masamau phana Tamnaba angang singbu taru tanana lainanaba hona bigadabani maru aina charamdai thalamdaida amati toilet sangluraba matungda kucha sengna niam chumna hamdok sendok laka chabage hainabi leigadabani haiki ngasagi tharamatuda district asige asa amade angalwadi center singi amade medical department Enaba Muying so Saruyaki, Lunana deworming Hidak Sing so Marilenaba Health Center Sing the Yantoki, Panbayabadi, Manipurgi District Tarataruke, Manung the Leba, Jahi Amadagina, Tawan Mapanda, Pobagi Manungda, Anganka Langmapanta, listen Marputra Matoi Chatruka, Marputra Tarukta Dewameke Hidak, Pinanaba Pandam Tambagi Manungda, Tawal District Oina Angang, listen Maripumari, Tamagani Pu, ni Haiki. Caesar Eye Care Foundation Amadi Caesar Hospital and Research Institute Private Limited Nesenduna World Glaucoma Week 2025 ka Marilainana Miamde Awareness Pipige Concert Ama Kangla Western Gate Mamangda ngasi Caesar Hospital Managing Director Dr. Palin Kundong Mamna Lamthakre Lamthaba duka Marilainana Dr. Palin Kundong Mamna Phongdorakpada glaucoma ase yamna maru aiba laina makala mani Met Manungda Yauriba pressure as a somba Wankalaklabadi met permanent oina Uraktaba Yabagi Pibam the Lakani
Cataract leibana chingba atopa mid ke laina sangde operation tawraka aduma phaki adubu glaucoma ase mamutana Lying dragade permanent blindness oikeba yai maramaduna matam saringai yengthokpana khwaidege afaba oigani haiki henak soksin ringai da prevention tahuna ba honasi yariba makai isana met yengbada met ke pressure ase yengba yamna mathau tai mana makataruduna doctor Yengba matamda kumna yengthoktuna anaba asidege ngakthongnaba honasi amade madam sarikai hidak langthak sahunaba honasi haike Housing masu seza eye care foundation da pre OPD consultation sathade miyamna masage khudong saba lawiraga adumak yengthokpio haiba wafam thamladuna makatana glaucoma nabage chang hengatringai da Jackson Thaurang Lokaminasi amade ngasi chaliba khongsata asina miyamda hena aware ohelagane thasai haiba wafam thamke Lebaki sangnareba aiba critic amade kunai ge apaba thabak tharam kya tawiramba nongmai themba tombi nongmai pandina lekhidabge awaba phungdobagi mi phampa amang ase maske tang tarahumdagi nungtingi pungka ahum taba matamda kaksang sumak laikai Leraka soba pareng daleba Sahitya Seva Samiti Kaksang Secretary Khetrimiam Joy Kumar gi yumda pangthokre Sahitya Seva Samiti Kaksang gi President Khetrimiam Birna Thoromapu oiduna pangthokiba miphampa aduda Sahitya Seva Samiti Kaksang ka amade Machachano Kaksang gi thomising da sarugya ki ngasigi miphamda sarugya ki bisingna lekhidraba sangnaiba aiba nongmai thamp tombi singna Lebak Miam pa aiba aibi loidana Manipur ge khorirong ge damata thawai hakchang yauna chencha chongchari basing ge damata hona biramba ke abuning sing bakaloinana leikhidrabage thawaina taibang mapu ge leikonda ingna chingna leirona bage damata minute ani 2 minute leptana kai khamna bodki amadi awaba phongdoki aduga leikhidrabage imong manungge awabadasu Sahitya Seva Samiti Kaksang amadi machachano kaksangna sarugya ke Ningsang bayai nomai them tombising English ang machamapan ni punitoige March ki tang punitoida kaisampat lemazam laika Imphal da poke aduga lisangani kunmanga ge March ki tang taranitho yumjagai sanumita taibang pan thadoktuna lairam lenda tinkhibani Singkhongka tainaba red zone to oina leriba khulsingda koina chatuna punchanabagi kholau lauba thawai minengi Irei Pakidamakta Ekoi Hingminakisi Haiba Kongsat Ngasi Impal Iski Laikhongda Tatuna Hingbagi Punsi Makoktagi Haubaga Manariba Laikhong Kulgi Kunza Singda Thawai Mirenge Maikai Dege Polamkia Mateng Pankre Tharamadaga Marilainana Punchanba Waba Maitene Kanna India Legang na Maite Kaktada Landaba Manwa Maung the Chatarigliba Lanta Asi Lamdam Asagi Yellow Proof Sing na Putna Tenga Minichi Haina Tawai Miren to Women to Winge Kanbena Pongnamba Sana Henbina Pundokre Impalis District Andro Kendroge Manung Chanba Waikonge Community Hall da Pangtopa Tengbang Polam Kusinabagi Taronga Madilainana Mahana Makatana Hai Laikong Haideba Kula Asi Yamna Mong Tadaba Asigumba Piwam da Lerangani Haiba Kalute Lamdampa Asibo Apunba Kunai Ama Saganaba Honabada Tawai Miren na Kuina Satuna Laglabasu Kanada Kari Hairugani Haiba Kanbada Haipam Leitabada Natana Tabi Leitaba Yamna Tonba Hingba Punsi Mahingama Oidi Punamagasi Oidinasa Tawai Mirena Miamda Haibayaba Haisaraka Pangbayaba Matenka Pangabanagani Haiki Amaramda Kula Asagi Awanungai Paudam Laduna Kula Asagi Kunzala Mamona Hai Megitanka Ohumdagi Landa Horakarba Matung Megitanka Mapant Piklaba Kula Asagi Yumsinkoki Narco Terrorist Singna Mai Tadopi Kibani Maduda Kunja Singh Lanjanaraba Matung Lengang na Tarakpa MR Karaka Kulngapa Karakana Piklaba Kula Asi Sanglapa Matamasing Altuna Lakpani Kuki Singna Tumna Mai Tadopi Kraba Yumpa Ayamba Sagatnaba Loide Yum Karade Housuk Poba Lengana Pipam Topa Compensation Pitok Tabana Luishan Bangamdana Lady Taramaduki Saduka Ama Oina Tangtu Laitaba Hansilaktuna Mimana Bakunai Ama Purapa Ngamhanbio Haina Toniki
thawai mirenge maiki dage miyange matingna ngasi sinarang keba polam sengka aduda pukham phirol chengka alu chana thangnaba kangkhal isengka hamnaba patra amati atopa polam ke asu yauri hamna ko pira kalish manipur red zone area khudimang lawri badaita hanjalaga leine bo hone ri wara da supra uppaga hanga ga idam da madu da leiba haiba sa imale ba idam da masibu kaliba ni haiba sa manipur gi bada section khudimang khamna pomthri ha ro khonje thawai be na chasaba ma pom khudimang ta biya na masigi ma pom pi na puduna dong lakse Bisnupur district ke Manung Chamba Nambom police station a Kwanba Oinam Kaitenda flag boss Yoba Bolero Kara Amana Thombada Pigliba Nupi Mata Amalekidre Haidi Lekidre Nupi Masadugi Maming Kumuk Samp Babani Tahi Manga Apopa Gunada Chakawi Irengmana Mamank Maya Lekai Dekine Masimana Ahumgi Manungda Ahum Subi Oina Amakak Yausabi Ningone Taudo ngasi ayok pung tara makairom tapada mapaga tabak chaluraga oinam kaitendagi mapaga pominabi mane amaka yumda changlamo haiduna mapage gadidagi kamtharaga didimba lambigi mamang thangba lambidagi maninglomda nupi machaduna lanthorakpada manena lambigi maninglomdagi lawbal langnanaba Lanthong naba honoring da Imphal dagi Bisnupur tamna lakpa bolero kara aduna thombada kudakta lekhidabani haidi bolero kara adu kudakta nanthok-tuna chengkraba matung Bisnupur police station da surrender tawkhre haidi misi adugi matangda Nambonta police station na case ama register tawbakaloinana lambigi kudong thibada lekhidrabi babane postmortem gidamakta Imphal da puduna thamkhre haidi Chahi Humudra Mari Suraba businessman Amada Namthak Totuna Lupa Laktara Nipandas Meg Manga Dimanta Rambi Nupi Ama Police na Pakre Thodo Aduge Ramda Medican Disposable Farm Amage Managing Director na Pondura Kibani Mangna Chahi Yankai Surabi Nupi Aduge Mathakta complaint ama phal tawkibani Delhi da leba businessman aduge loinabi lisangani taramanga da secret amthak tobi nupi aduga businessman aduga lisangani kulumdoi gi megi tang tarani panta sakhangna ki nupi aduna mahag isai sakpi amane haina sakta ki Lonabalada makoi chatuna mapamba aduda yumba mari thamna ke phone amadi video calls ke khudangda makoi anige mari thamna ke lisangani kulumdoi ke jungi tangka amada nupi aduna lupal lak tarani to just make mangasino demand torake Chayi adugi July ki tang tareta nupi adu Delhi da lake amadi Patiala House Quota appear tauki yum sanana bagidamata lupa lak mari demand tauki Chayi adugi September da nupi aduna lupa kro mari manga amukasu demand tauraki victim maduna maduya kide matung da nupi aduna Dindoshi police station da mabu izat mangan bire haina complaint tawbadagi victim adu phaki tha ama jail da leki nubi aduna namthak tawduna blackmail tawbani haiba khanglakpadagi businessman aduna Malbane police station da nupi adugi mathak da case ama phal tawki matungda nupi adu phaki mamangda su nupi aduna atopa nupa amagi mathak da molestation ge sas tawduna case thangapa lekre haina police official na phondoki Rajasthan ke Dausa district da abet taige yadabati ki miyo amma makori metuna hatkre Ralwas village da thodok asi ngasi numidang waramda thokibane asoba blo amasung kaluramna lokent library amada chatuna mafamba aduda competitive exam gi damakta sam sariba hansras da abetai ne bahonake aduda hansras na thinke miyo ahum aduna hansras po kawbathinba amade petina kantuna phuke Makoi ahongi manungdagi amana makori metuna hatke haina additional superintendent of police ASP Dinesh Agrawal na phondoke koisana reba imang manunge amade khongang ka aduki miyamna hansras ke haksang poduna national highway 1 tingduna protest atake kudakta miyat pasang panana badimal tauke compensation ke oina lupalla ke yankai khaksu demand tauke laikhidrabagi imang manungda government job ama pina basu demand tauke police na assurance pibadagi lambi thinglamba adudi tokre Hausak sanabagi pauda
All Manipur Football Association ta ampana sinduna hainopokta leiba YCWO ground da punna tem kunmangana sadugyatuna group taruk thongna khaidokuna chathariba under 13 boys interclub football league tournament 2023-24 ge ngasi sanakeba matching da NBCA amadi CFA anina lamba tawnakiba aduda CFA na NBCA bo goal taruk sinoda maithiba piki amadi anisuba match YSUC amadi Neroka ani sanakiba match tana temba ani mangna goal ani ni chanaduna draw ke amasung ahum suba match aduda Isok FC amadi trauna lamba tawnakiba match adudana Isok FC na traubo goal ani amada maithiba pikre Bangalore ke Sai Complex ta pangthokiba nipumanga suba National Master Athletics Championship 2025 ta tonga masana anida gold yauna medal ani lawrakrabi Wangkemp Santi ngasi miam na taramna okre sanaro esna Impal International Airport Europada mahake lekai oiriba awang konjeng lekai youth organization amati miamna lei parenko huktuna okay tungda club asage sanglenda asamba thorampa ama pangtoktuna santipu miamna ikai kumna basu utke panbayabadi championship asida santina 200 meter steeple chase da goal amadi 400 meter relay dana bronze medal kibne hausagaroi badamaroi bapau amone pizari Journalism masapana tingsang kaisang dana lena papandamda taramari dak soba journalist sport mid haudokre MP election basana zabana Jawaharlal Nehru na kabo beli pitoglam bane haiba wapam parliament ta thamkibadu aranba wapam ne haina ke mega channel na haudokre doinana Chahi Humbudra Mari Suraba businessman ta amada nam thak toduna lupa lakh tara ni pandas meg manga demand tara minpi ama police na phakre Imes PAODAM ngasigi di matang asada loijare mieng tabiri besang ba amakana khurum se